Online Manipur YouTube channel swing bir mayam pum nang po mukan taram nuksari han badiam na marui pau am update tam jagem India government amasung Manipur government amasung UNLF ki peace agreement sign taw nakro matung da ngasi Kangla Imphal Manipur da reception program taw kibagi mami emani en haju chari besi aduga mathang update asana songtham bijoy singha dagi update am khakang lokot chage mina fu tharak laga green ka ba popagi dak mayam ullaga FB da khadang yamna thatabasi ai maitai am oina yamna pamjede na khut pandra hiningi maitai aseng badi masa phan gadabani martial art khara tamsin gadabani amasung lo na yaba kulai ama sungtha tharoi dabani mina amuk lak chakra su sem sarga chap chana payback taw yekna bana respect hollu aikoi su Shillong and Delhi da tamjaragi mitop ka phuna saina ba yamna tarui nongmata mina ngamkhide aina putharamba ngakani matam adu da maitai masing yamba sunate mayang gunda saba putharubada college tagi tamthoke tawbadi yaukre ai yamna kalli haibagi wafam dina chede nupa ama oiradi oifam thok degree da fit oina layu haibani nasa phau ngakthokpa ngamdradi ireiba kamaina ngakthokani kuki naw khungnem kharna phuraklaga so tawduna koisa chatpadu yamna Sounding self-help is the best help, strength is the best defense, keep your mind and body strong boys. Haina songtham bijoy singhana phungdok piri. Sakhang dabasing na Delhi da maitai masani purakre New Delhi ki maharani baki kilokar village tangarang numidang athing madama sakhang daba mitai lungang bumi tram ngarom na mitai masani promle thodogadu channel pasing phadun action lawna mari naina police station da wakat khreari thodogadu sokla mitai masani du Imphal district ki manung chenba khundrak pamdagi yambem kenade amasung waiton daginis nisantani thodogadu ki matang da yambem kenedi na pauche sida hai thodogadu ngarang numidang athing bupung trama thogi makhai taba matam da mahak masa mahak loina bi Machanupi amasung mamanaba nisanta ka loina Delhi marani bag ta leiba atopa mamanaba ma ki anaba hangba chatki makhoina lambi da puna saling ide leram nupi ama yaw no mitai lon ngangbo Manipuri tribe ahum na mateng pangbina ba herki makhoi ahum na mobile phone battery yaw de ke pamata book to biu herki maduda mamana ba nisanta na maki phone da ke book to na ba hona ringai da sakhang da basing aduna telephone to ba dagi kodakta mioitara room hena laktuna khut tharaki bani thodok adu bu khamdok na mitai masa khara lakpa dagi sakhang da basing adu sen ki bani hairi sen ki bani haina maral sirakhi thodok adu da mahak mitpan amasung sinda khara soki aduga mamanaba nisanta de lebak phabadagi ka hena sokapan nangkide adubu thodok adu da senaba singpha adu action lawnaba Delhi gi Sunlight Colony police station da iba siron ama pisinduna wakat khre yambem kenendi na makhata na phungdokhi aduga roi begeb de na Sel Wabadagi Nupa Amana Loinabi Machanupi Ahum Nungthangna Suraga HATKHRE MASASU SIJAKHRE Pakistan ki Punjab province ta Nupa Amana mahaki Loinabi amasung Machanupi ani Nungthangna Suraga HATKHRE aduga MASASU SIJAKHRE haina police na irai numita phungdokre thodok adu Lahoram dagi kilometer sam kunthra khara hena lapa phaisa langbat district ta sagol sen numidang da thokibani tahib parves ka bonupa aduna hanba mahaki loinabi amasung sahi tara dagi taraga taruk phawba surabi Machanupi ahum makhut pairaga singsen ki amasung makhoibu Nungthangna Suraga hatki makhoibu hatlaba matungda mahak masasu tumna ba guli singcharaga mathanta sijaki parves na iba seron amma thamlami mahak na makhoibu mabuk thanna pichaba ngamdre mamanab singdagi lawruba loan singsu mahakna singba ngamdre haina mahakne iramki minungsi leitraba taibanga sida ikoi makhata na hingpam thoktre haina mahakna iraga thamlamki video sing bibig damang tamam pumnong po mukahna takachari no update ki damang online Manipur YouTube channel na sabnuk subscribe to video mo thank you